District Administration UKHRULna manga SUBA SIRUI Lili Festival SARUK YAGADABA YENGBA LAKKADABA AMADI LAMKOIBA SINGDA AYUKTAGINA AHING NONGYAI Phaobada LOUKHATPA Security Force ki Cheksin Thourang SINGGI Maramda Khanghanlakkhre Additional Deputy Commissioner UKHRUL gi Phampuriba MCS Poli Makana Khuyek Biduna Thadorakpa CHIRUI amada aswai angam yaudaba harau tayamba khongchit ama oinabagidamak visitor singna UKHRUL dagina yengang pokpi faubagi lambida ayuki pung 9 dagina nungthilgi pung 3 faubada chatnaba khanghalakli masigi matung pung 3 dagi lambi aduda chatpada security ne score sing loina duna chalhangani hairi amadi ahing nongyai lansilakpadagi visitor singna lambi aduda aswai angam yaudana bagidamak chatana khanghalakli hairiba guidelines sing asi visitor singna induna mapung fana SIRUI festival pangthokna bagidamak chirolasina khanghalakli emergency kidama UKHRUL police control room number at 7300908990 amadi district administration ki helpline number 9612937541 natraga 8974074561 natraga 8787534504 da WhatsApp ta natraga call oina tarok na bakhanghalakli